ꯂꯥꯟꯁꯨꯡ ꯌꯥꯎꯗꯕ ꯑꯩꯒꯨꯝꯕ ꯀꯌꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯅꯁꯥꯒꯤ ꯐꯣꯂꯣꯋꯔ ꯌꯥꯝꯅꯕ ꯅꯁꯥꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯌꯥꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯁ ꯇꯧꯔꯤꯕ ꯒꯙꯥ ꯃꯤꯅꯥꯏꯖꯥ ꯅꯈꯣꯏ ꯂꯥꯟ ꯌꯥꯎꯕ ꯃꯤꯁꯤꯡꯒꯤ ꯋꯥꯈꯟꯗꯣ ꯀꯩꯅꯣ ꯇꯧꯗꯅꯕ ꯄꯨꯛꯅꯤꯡ ꯁꯣꯛꯅꯕ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦ ꯄꯣꯁ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯅꯣꯏꯕꯣ ꯄꯣꯁꯇꯣ ꯇꯧꯔꯅꯨ ꯍꯥꯏꯕꯅꯦ ꯂꯥꯟ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯇꯧꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯂꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯎꯗꯕ ꯅꯈꯣꯏꯅ ꯄꯣꯁꯇꯣ ꯄꯪꯇꯧ ꯇꯧꯔꯒ ꯀꯥꯟꯅꯩꯁꯤ ꯀꯩꯅꯣ ꯄꯦꯖ ꯄꯥꯏꯕ ꯑꯌꯥꯝꯕꯅ ꯅꯈꯣꯏ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯊꯥꯒꯠꯂꯛꯑꯅꯤ ꯀꯩꯅꯣꯅ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯕꯒꯤ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯃ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯑꯃꯨꯛ ꯋꯥ ꯂꯥꯎꯔꯦ ꯀꯔꯤꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤꯕꯣ ꯀꯩꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦ ꯀꯨꯀꯤ 5-10 ꯁꯤꯕꯗ ꯑꯩ ꯍꯔꯥꯎꯗꯦ ꯃꯩꯇꯩ ꯑꯃ ꯁꯤꯕꯗꯅꯦ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯃꯌꯥꯝꯗꯨꯗ ꯊꯥꯒꯠꯂꯛꯑꯅꯤ ꯅꯣꯏ ꯑꯗꯨ ꯊꯥꯒꯠꯇꯗꯤ ꯅꯪꯉꯔꯣꯏꯗ꯭ꯔꯣ ꯏꯟꯐꯣꯔꯃꯦꯁꯟ ꯅꯪ ꯄꯤꯌꯨ ꯍꯥꯏꯕꯅꯦ ꯃꯔꯨꯑꯣꯏꯕꯗꯪ ꯄꯤꯌꯨ ꯍꯥꯏꯕꯅꯦ ꯐꯦꯁꯕꯨꯛꯁꯦ ꯅꯣꯏ ꯅꯥꯄꯥ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯏꯔꯣ ꯂꯩꯈꯤꯗ꯭ꯔꯕꯗꯣ ꯑꯃꯨꯛ ꯀꯩꯅꯣꯝꯗ ꯋꯥꯍꯩ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯏꯁꯩ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨ ꯊꯥꯒꯠꯂꯛꯑꯅꯤ ꯅꯣꯏ ꯑꯗꯨ ꯉꯥꯏ ꯂꯩꯔꯤꯔꯕ ꯅꯣꯏ ꯑꯗꯨ ꯉꯥꯏ ꯂꯩꯔꯒ ꯃꯤꯒꯤ ꯂꯥꯟ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯅꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒ ꯅꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯉꯥꯏ ꯂꯩꯔꯤꯔꯕ ꯅꯈꯣꯏ ꯃꯗꯨ ꯊꯥꯒꯠꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯔꯤꯁꯦ ꯂꯥꯟ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯇꯁꯦꯡꯅ ꯊꯥꯒꯠꯂꯛꯑꯒ ꯑꯗꯒꯤꯗꯤ ꯏꯟꯀꯔꯦꯖ ꯇꯧꯕ ꯇꯣꯉꯥꯟꯕ ꯊꯥꯒꯠꯄꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯥꯗꯤ ꯂꯥꯟ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯍꯦꯛꯇ ꯄꯦꯖ ꯍꯥꯡꯕ ꯀꯥꯡꯕꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯑꯕ ꯄꯦꯖ ꯍꯥꯡꯕ ꯃꯤꯁꯤꯡꯁꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯍꯪꯉꯤꯁꯦ ꯕ꯭ꯂꯣꯀꯔ ꯁꯦꯝꯕꯁꯤꯡ ꯇꯁꯦꯡꯅ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯂꯥꯟ ꯆꯠꯂꯤꯕ ꯃꯤꯅ ꯇꯧꯔꯛꯄꯗꯤ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ ꯃꯣꯏ ꯇꯧꯖꯁꯅꯨꯅ ꯈꯜꯂꯤ ꯃꯣꯏꯗꯨ ꯁꯦꯜꯐ ꯃꯣꯇꯤꯚꯦꯁꯟꯅꯦ ꯃꯗꯨꯅ ꯑꯗꯨ ꯅꯠꯇꯕ ꯂꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨ ꯊꯥꯒꯠꯂꯛꯑꯒ ꯑꯗꯨ ꯇꯧꯔꯦ ꯀꯨꯀꯤ 10 ꯁꯤꯔꯦ ꯀꯨꯀꯤ 5 ꯁꯤꯔꯦ ꯃꯩꯇꯩ ꯑꯃ ꯁꯤꯔꯦ ꯑꯗꯨ ꯁꯤꯔꯦ ꯅꯃꯥꯏ ꯃꯠ ꯇꯧꯅꯨ ꯅꯈꯣꯏ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯄꯦꯖ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩꯁꯨ ꯌꯦꯡꯉꯤꯁꯦ ꯀꯨꯀꯤꯒꯤ ꯃꯌꯥꯝꯒꯤ ꯃꯩꯇꯩꯒꯤ ꯃꯌꯥꯝ ꯑꯃꯒꯤ ꯌꯦꯡꯉꯤꯅꯤ ꯌꯦꯡꯕ ꯃꯇꯝꯗ ꯊꯥꯒꯠꯄ ꯌꯥꯕ ꯑꯗꯨꯗ ꯈꯛꯇꯪ ꯊꯥꯒꯠꯂꯤꯁꯦ ꯃꯔꯨ ꯑꯣꯏꯕ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨ ꯃꯈꯣꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯥꯝ ꯃꯈꯣꯏꯅ ꯀꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ 4 ꯀꯣꯔꯅꯔ 8 ꯀꯣꯔꯅꯔ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯣꯅ ꯃꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯀꯦꯌꯔ ꯑꯣꯏ ꯐꯖꯅ ꯇꯦꯛ ꯀꯦꯌꯔꯗ ꯂꯩꯕꯤꯔꯒ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯨꯒꯨꯅꯨꯗ ꯇꯧꯕꯤꯔꯣꯏ ꯑꯃꯗ ꯑꯣꯏꯔꯣ ꯁꯨꯒꯨꯅꯨꯗ ꯑꯗꯨ ꯇꯧꯗꯧꯔꯦ ꯑꯗꯥ ꯇꯧꯗꯧꯔꯦꯅ ꯅꯈꯣꯏꯅ ꯍꯦꯛꯇ ꯚꯥꯏꯔꯁ ꯆꯠꯂꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯨꯒꯨꯅꯨꯗ ꯑꯗꯨ ꯆꯪꯁꯟꯈ꯭ꯔꯣ ꯑꯗꯩꯗꯤ ꯁꯦꯡꯃꯥꯏꯗ ꯑꯗꯨ ꯆꯪꯁꯟꯈ꯭ꯔꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯃꯣꯏꯔꯥꯡꯗ ꯑꯗꯨ ꯆꯪꯁꯟꯈ꯭ꯔꯣꯅ ꯇꯧ ꯁꯦꯠꯇ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯃꯣꯏ ꯉꯥꯡꯅꯁꯅꯨ ꯂꯥꯟ ꯆꯠꯂꯤꯕ ꯃꯣꯏ ꯃꯁꯤꯡ ꯉꯥꯡꯅꯁꯅꯨꯕ ꯂꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ ꯅꯪ ꯑꯩꯅ ꯀꯔꯤ ꯈꯪꯗꯅ ꯂꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ ꯅꯪꯅ ꯀꯔꯤ ꯈꯪꯒꯦꯕ ꯑꯩꯅ ꯀꯔꯤ ꯈꯪꯒꯦꯕ ꯂꯥꯟ ꯆꯠꯄ ꯃꯤꯁꯤꯡꯗꯨꯅ ꯇꯧꯕꯗ ꯇꯧꯖꯁꯅꯨꯕ ꯂꯥꯟ ꯁꯨꯡꯆꯠ ꯆꯠꯇꯕ ꯅꯪ ꯑꯩꯅꯅꯦ ꯇꯧꯕꯅꯅꯦ ꯀꯩꯝ ꯀꯥꯟꯅꯔꯣꯏꯕ ꯂꯥꯟ ꯆꯠꯄ ꯃꯤꯁꯤꯡꯗꯨꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯇꯧꯔꯒ ꯃꯣꯏꯒꯤ ꯂꯥꯂꯣꯡ ꯑꯃ ꯇꯧꯔꯒ ꯂꯥꯟ ꯆꯠꯄ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯈꯜ ꯑꯃꯗ ꯐꯥꯎꯔꯒ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨ ꯅꯪ ꯑꯩꯅ ꯈꯪꯕ ꯅꯠꯇꯦꯕ ꯃꯗꯨꯗ ꯅꯈꯣꯏꯅ ꯑꯩꯅ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦꯕ ꯂꯥꯟ ꯆꯠꯄ ꯃꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯂꯥꯟ ꯆꯠꯄ ꯃꯤꯗ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯕꯠ ꯂꯥꯟ ꯆꯠꯇꯕ ꯅꯪ ꯑꯩꯅꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯤ ꯊꯨꯕꯪꯁꯤꯡꯁꯤꯗꯤ ꯑꯗꯣ ꯁꯥꯎꯅꯤꯡꯉꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯅꯤꯡꯃꯟꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯈꯥꯡꯉꯝꯃꯛꯇꯗꯅ ꯍꯥꯏꯔꯣꯏꯒꯦꯅ ꯂꯩꯔꯝꯕꯅꯦ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯈꯤꯗꯒꯦ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯂꯥꯏꯐ ꯁꯨꯝ ꯊꯥꯃꯜꯂꯁꯨ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯀꯣ ꯈꯜꯂꯒ ꯑꯩ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯅꯦ ꯍꯦꯟꯖꯜꯂꯛꯑꯦꯕ ꯅꯈꯣꯏ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯉꯥꯏ ꯂꯩꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦ ꯃꯤ ꯑꯁꯤ ꯑꯅꯥ ꯉꯥꯏ ꯂꯩꯔꯒꯅꯦ ꯊꯥꯒꯠꯅꯕ ꯍꯣꯠꯅ ꯂꯩꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯦ ꯄꯦꯖ ꯈꯔ ꯇꯧꯅꯨ ꯑꯗꯨꯒꯤ ꯃꯨꯠꯇꯅꯦ ꯑꯊꯧꯕ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯁꯤ ꯅꯪ ꯂꯩꯕ ꯃꯐꯝꯗꯨꯗꯅꯦ ꯅꯁꯥꯅ ꯅꯤꯡꯉꯤꯕ ꯂꯥꯏꯗꯣ ꯐꯖꯅ ꯈꯣꯏꯔꯝꯃꯒꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯊꯧꯕꯁꯤꯡꯅ ꯈꯣꯏꯔꯝꯁꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯩꯊꯨꯔꯤ ꯁꯥꯔꯒ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯗꯨ ꯇꯧꯗꯣꯔꯦ ꯑꯗꯥ ꯇꯧꯗꯣꯔꯦ ꯑꯗꯨ ꯇꯧꯗꯣꯔꯦꯅ ꯅꯣꯏ ꯅꯄꯥꯒꯤ ꯀꯩꯅꯣ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯐꯦꯁꯕꯨꯛꯁꯦ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯖꯔꯛꯑꯦꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯇꯁꯦꯡꯅ ꯈꯔ ꯄꯤꯖꯕ ꯑꯩꯕꯨ ꯏꯀꯥꯏꯖꯔꯛꯑꯦꯕ ꯄꯥꯏꯕꯗ ꯉꯔꯥꯡꯗꯒꯤ ꯄꯨꯡ 2 ꯐꯥꯎꯕꯗ ꯇꯨꯝꯗꯒꯩ ꯔꯤꯄꯣꯔꯠ ꯇꯧꯗꯅ ꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯐꯦꯛ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯃꯌꯥꯝ ꯁꯥꯒꯠꯇꯅ ꯑꯗꯨ ꯇꯧꯔꯤ ꯔꯤꯄꯣꯔꯠ ꯇꯧꯗꯅ ꯃꯁꯤꯗ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯔꯤ ꯇ꯭ꯋꯤꯇꯔ ꯑꯅꯧꯕ ꯍꯥꯡꯗ ꯃꯌꯥꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯩꯁꯨ ꯌꯥꯎꯔꯒ ꯇꯧꯒꯅꯨ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯄꯦꯖꯇ ꯅꯠꯇꯦ ꯃꯦꯗꯤꯌꯥꯗ ꯑꯃꯠꯇ ꯅꯠꯇꯦ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯗꯤ ꯀꯩꯗꯧꯉꯩꯗ ꯃꯄꯥꯟ ꯊꯣꯛꯅ ꯍꯥꯏꯔꯛꯑꯣꯏ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯒꯅꯤ ꯁꯨꯒꯅꯨꯗ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂunteer ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ
8 corner haibadi awang makha maning mamang aduga corner marisigi mafam singda laiba kuki singa maite singa nangna jaga singda masigi pose nakoi lan to buro ka puro horani soidana horani aduna mafam kudi makta laiba chin now sing nakoi section si matam puna makta section view adu maroi basu bale kan dai soidana ai message pizara ke status thambani khangde post thambani khangde mai tawjarake aduga page 5 chin now sing ko sawe ai katang nungai tadana ai haijara pani masida ai hem yaw ga suni ngapiu adu noi change kar to nakoi gi khubi do ai ngonde hen manate ai khubi jan thuga dane kanadaba kenodi post to birakanu kanadaba dane akoi gi post kar toraka ne maitai nongsa hairagane asiba ngai lebdo tawganu ko maitai nongsa ngai bado makoina nit ya hat khaya bado ngai ragane thamoi dane thammagane nasana penja bado leisi adugane hekta ni leitaga ai adu sigre ada sigre na fedu thagal bado thagal kanu adu leigidraba chaminari ba mising duna penda dana thagalakpa natraga news channel natraga kino kangu duna torokana tawpa mani adu page ama hanga social media ma pairagane pa tawdo torokanu phagina te asi ame ko kaisuna tabadane report tawnaraga pau pinaragane nagoi gi page to karan tarakpasu yai nagoi na jai kanano kari no khangam dabi yai adu ai misam ni adu misam gi mathak tasu apaba yam le bi adu soiroi toroi haingai le tesi madi kawganu yai pari ya famina raje agoi gi athoba sing soidana mai pakpiro hoji na koina thangdali ba khong thang khudi makta asoi ngam yaudaba ibudo pakhang ban na mapan thok lamlak turak to thok matamda poliba mafam dugi lai sing duna koibu tek da kaidana na kon biraga soida ngam da mai pa han birau aduga yum da lebiba myamna lain tok sana mi bu फजना थमोई नुंगा लापीरगा खोइरम बिरगा अथौब सिंबु असोय ngam yaudana bagi damakta akoigi akoibu sembirapa mapu mangonda akoi खोइरम बिरगा लाइन थौ mangonda changjaraga थमोई सेना खोइरम बिउ मदुtada akoigi chin naw singju moi tek kai na halakani ha bazai message pijari zilai gidraba makoigi damakta achauba kenom toroga makoigi athauba myam do selu tausi makoi buikai kunasi si dang haijaraga ilation jara ya pariya kaminarase asibasi legidraba akoigi athauba singbu matam puna maktada ai kai kunna buchari mapugi lekonda ina china leibo isano ai la solution jara